Bangladesh Army ka KNF ka Kapnabada Kuki KNF officer amaga kadar amaga punna ani sire khulai kya fagatkhre hari IDP single lupa lakh ahumgi financial package pigadori relief camp ta lairiba inmate sing December phawda mayumda halalagani haina chief secretary na phongdokkhre Internally displaced person IDP single lairiba relief camp punamak December phawda thonglon sillaga lanjenarak pomiyoi punamak mayumda halangani haina Manipur lengak na laukthokre Kuki oina mayumda hanbada khudongchadaba IDP sing nauna saba fabricated house da matam kharagi oina laihanaba thorang lokhatkani haidi Hotel Imphal da pangthokpa Manipur State Commission for Scheduled Tribe ki ani suba foundation day gi thoram yawba lakiba Chief Secretary Prasan Kumar Singh na paumi sing da wafam asi phongdokhibani Chief Secretary na High State amadi Central lengakna highway punamak hangdoklaga misa mayam aki akhang leitana satoga sen tawba yana ba thorang lokhali akang naba matam gi manung da paikhat pa thorang asina maram oiraga atuba matam da misa mayam na state asigi mafam punamak ta khudong thiba amata mayok na dana satoga sen tawba yaragani IDP sing khunda laita hanbagi thorang tangkak ahum thokna paikhat kani haina palladuna Chief Secretary Prasan Kumar Singh na makhata na hai ahan ba tangkak ki oina July tha manung da IDP sing mayum da halanna ba thorang paikhalagani October tha da ani suba tangkak amasung December tha da na ahum suba tangkak ki oina thorang asi paikhatna ba pandam thamle masagi mayum da hankigadora ba amasung mayum makai mang ta kharba miyoi sing da nauna mayum makai sana ba ki tengbang oina lupa lakh ahum gi financial package piragani Manipur kumja 2023 ki May thadagi haurakhiba kanglup ki hana sunaba thodo asigi ahanba tangkak ki miyoi lising hom fugani thoi mayum makai mang takhibadagi tongan mofam da hangdokpa relief camp singda saidang pham lauduna leike adubu matung tarakpada miyoi khara mayum da hankibaga loinana hauji IDP masing lising yang khaitare lom tangai de December tha phawda khudong chadabu mayok nabadagi mayum da hanbang ngamdaba IDP sing nauna sagadaba prefabricated house da lehana ba thorang lokhale lengak na hiramasiga mari lenana anauba prefabricated house lising amarom sana ba thorang lokhale haina phongdokhe security ki matang da paumi singna hangkiba wahang amagi pakhumda Chief Secretary na hai laubuk yauna khudong thiba tholakpa yai haina singna ba mafam pumna makta security ki matik chaba section thorang lokhale kanglup ani maki lomi singna masa gi lofam da ki khanglei tana lau uzana bagi khudong chaba phanghalagani Manipur da hojikti phibam khara phagalaklabanina nakal ani maki civil society organization singna pongning phatharaga yariba makai ingtapa phibam lehanna bohona bada angamba mateng pangchena bohona biyo haina mahana appeal tawkhe Tampakta tawkhibagum na singdasu nongmai chani ga sumna ahum phagat le haidi Tampakta security force na operation chathabada amukta da nongmai mayam phagat pangam na singdasu angakumong da tongan wa makhalgi nongmai chani ga sumna ahum security force na ngarang phagat pangam khrei Manipur police na thokiba serol amagi matungina chingi district sing da thasigi ahum amasung mari gi ayukta security force na operation chathabada yamlabu khusu khulai singa du phagat pangam khibane chapchaba intelligence ki report matungina chathakiba operation adu Tengnopal Kangpokpi Sandel amasung Susanpur district ki mafam singdani pawasina hai phagalaba nongmai sing adugi manungda insas rifle kunma thoi AK series ki nongmai tarama thoi SLR kun ga taruk sniper ahum carbine ahum PT 303 Taragataret 51mm mortar ani MA assault rifle ani M76 grenade launcher ahum rifle with scope ama single shot breech loaded taranipan single barrel tarama thoi pistol taruk point kungani thoi rifle ama lethot gun ani single ball kunga manga country made pistol ahum muzzle loaded rifle mari single ball taruk pompi kuntragani pan amasung lethot amani nongmai mayam adu phabaga iroinana nongmai maru amasung bong khara su phagat le haidi 5.56 mm gi nongmai maru kunga mapan 7.62 mm gi nongmai maru marphu IED bong kuntra hand grenade tara pompi cell mapal lethot grenade ani su phagat pangam le haidi Manipur ing tapa phibam hanjil hanaba security force na paikhalak pathabak singi manungda nongmai phariba sisu ama oiri COVID ki mipai naringai da dengue su yokselak le haidi Manipur da COVID-19 ge anaubo web kama laktuna miyoi chani ga humudra manga hena positive orakpadagi miyam puna mipainari ngai cherak asida kangna sandokpa dengue ki wathok amuk lakba hore state malaria officer dagi phangbo report ki matungina January amadagi July ani fawgi manungda Manipur da dengue positive oiba case humudra ma thoi yaukre makhoi gi manungda miyoi ama laikhidraba miyoi adu Bishnupur district tagi ni haidi pausna makhata na hai Bishnupur district ta January amadagi July ani fawda miyoi taret positive oikre
Chandel district ama Technopol district mioi ama Sursanpur district mioi ama Imphal East district mioi tara Imphal West district mioi kuntraga humdoi Senapati amasung Tamenglong district mioi amamam Thawbal district mioi nipan Kaksing district mioi ahum Ukhrul district mari amasung Kamjong district mioi ama positive oikre positive oirakrab mofam singda state malaria office ki staff singna kang hanaba hidak langthak sing kap thokpa amasung positive oirakrab mioi sing adugi akoibada kang marum kokpa yaba mofam sing lahandana ba miyamda wakhalon peri panba yabadi hawkiba sai kharasida Manipur da dengue laisat asi yamna yangna sandoraktuna mipaiba yaba thak yaukre haujimak dengue dagi section na ba miyamna kang sikhandana ba honaba gi tangai fodaba lai haina chupongdokhi Mizoram dagi Myanmar border fawbu rail lambi semnabagi survey tawba loikre irang namaram oiraga Manipur fawgadaba Trans Asian Highway Mizoram da hongkiba yana leire Manipur da tholiba kangloki irang asina maram oiduna state asida yamna ngallingai matamdagi Trans Asian Highway fawgani haina thorang ayamba paikhatpu loikraba matungda Mizoram lomda hongkiba yana leire khwaidagi nauna phangba pauna hai Trans Asian Highway asi Mizoram lomda hongnana ba hawkiba sahi khara asida Mizoram lenga amadi mizoki lusingba singna aduna laki aduga Manipur da ngasi phawba lengak na su civil society organization amata na su miyeng sangde madugi muhurta railway line semgolakpada ayat apan kaya piduna leiri masigi mahaina North East Frontier Railway na Mizoram gi saidang siwidagi Indo-Myanmar border gi Zorinpui phawbu rail lambi samnana bagi survey tawba loikre hairi hira masigi matangda Mizoram gi Rajya Sabha member Galan Benana hai capital city Aizawl dagi hauraga Myanmar ga lona bangamkhai manakta leiba Longtalai district phawbu rail lambi semna bagi proposal ama union government ta mangjauna na pisinkiba laikre union railway minister Ashwini Vaishnaw su hakthengnana unaraga project ase atenma matamgi manungda khongjel yangna chathabina ba wari sana khiba laikre nauna semgadariba rail lambi asi kilometer saniga kulumdoi sangani sairang siwidagi hauraga Indo-Myanmar border town oiriba Chin state ki pale tuat ki kilometer amarom tamak lapna leiba Zorinpui village phawba rail lambi samgadabani hiramasagi matangda ahan batangka ki oina survey tawba loikhrabasu alignment map ki matangda aroibo oina approval launaba honari haina Ballan Benalna agency da phongdokhi karigumba railway project asi mapung phana paikhatpa loirabadi nakalani makta sam manaba kanaba phangani haina paladuna mahana hai haujimaki oina lambi thonggi phibam phataba maramna ising lambi da posai hondo honjin tawbagi thorang laukhatli karigumba rail lambi semba loiduna train chenba haurabadi lalon itiki thabak thoram sing khumang chawsenba ngamlagani Indiana Mizoram phawruga Chin state ki Paletwa township phawba thaw chinjak madi hidak langthak sing puthok pusin tawbagi thorang laukhatli nauna semgat ka doriba rail lambi asi losinba tarabadi India amasung Myanmar da kumja 2008 tagi dollar bilan chawnga changna paikhalakpa Kaladan multi-modal transit transport project ta asawu mating oiragani hairi madugi ju mathakta thorang asina India gi awang nongpok thangba state sing lambi amasung kangphal lambi da nongsup thangba Myanmar gi mafam sing da nana sathok sin tawba ngamhalagani adum oinamuk Myanmar da hojik thokliba wathok asina maram oiraga Kaladan multi-modal transit transport project ta chauna khurok thangli Myanmar gi military junta ga Arakan army ga kanamong da khut thonara pana maram oiraga project asi makhata na paikhatpada khudong chadaba kya marom mayoknadi Arakan army ga Myanmar gi maroiba mafam kaya khudum chankhiba maramna Kaladan project ki thabakta apanba pire haina report amana phongdokle PM lakpagi pau leitre haina chief secretary na phongdokre haujuk phawbagi oina Manipur da prime minister Narendra Modi lakpagi pau leitre haina state asigi chief secretary Prashant Kumar Singh na phongdokre hotel Imphal gi Sangai hall da pangthokpa Manipur state commission for scheduled tribe ki anirak suba foundation day gi thoramda chief secretary na wafam asi phongdokhibani mahana hai Manipur da haujuk phibam khara phagalakpa maramna mantri pukri da sagaliba Civil Secretariat ki building athuba matamda sangaragani masigi dama hauji Imphal mayol da leriba secretariat ki old building amadi new building da leiba lenga ki office sing July tha manung da mantri pukri da hongdok na ba thorang tauri hai ki Indo-Myanmar border fencing ki thabakta apan bapirak pasing thengnana ba SOI ki team sing deploy tawkhre hari Myanmar amasung Manipur gi lona bangam khai ki sarukta hojik chathariba border fencing khab gi thabak asida Kuki amasung Naga gi tongan ba CSO singna apan ba kya pirabasu central government ki maikai dagi madubo chapchana mayok naduna border fencing khab gi thabak makhata na chathari Indo-Myanmar border fencing khab gi thabak chathariba sida hena khumang chawsenna ba amasung leba ani gi ngamkhai da yungliba subsidiary pillars sing suna
ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯑꯦꯂꯥꯏꯟꯃꯦꯟꯒꯤ ꯊꯕꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ BROꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥ SOIꯒꯤ ꯑꯍꯦꯟꯕ ꯇꯤꯝ ꯊꯥꯔꯛꯇꯨꯅ ꯕꯣꯔꯗꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯑꯁꯤ ꯃꯦꯅꯦꯖ ꯇꯧꯅꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯤꯕ ꯕꯣꯔꯗꯔ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯛꯇꯔ ꯌꯥꯎꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 13,794 ꯁꯥꯡꯕ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯑꯊꯨꯕꯗ ꯈꯥꯏꯕ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯐꯕ ꯀꯣꯂꯦꯖ ꯈꯟꯒꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯣꯂꯦꯖ ꯈꯟꯒꯠꯄꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯂꯩꯕꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯀꯣꯂꯦꯖ 59,000ꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯣꯔꯊ, ꯁꯥꯎꯊ, ꯏꯁꯠ, ꯋꯦꯁꯠ ꯍꯥꯏꯗꯨꯅ ꯔꯤꯖꯟ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯊꯛ ꯊꯣꯡꯕ ꯀꯣꯂꯦꯖ 5 ꯈꯟꯒꯠꯄꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯂꯤꯁꯠ ꯁꯦꯝꯗꯨꯅ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯂꯤꯁꯠ ꯁꯦꯝꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯐꯕ ꯀꯣꯂꯦꯖ ꯈꯜꯂꯒ ꯃꯆꯥꯁꯤꯡ ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯗꯤꯜꯂꯤꯗ ꯂꯩꯕ ꯔꯤꯁꯔꯆ ꯑꯦꯖꯦꯟꯁꯤ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟꯗ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯠꯇ ꯈꯨꯠꯁꯝꯅꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ 52,000ꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪꯒꯤ ꯂꯤꯁꯠ ꯁꯦꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯀꯣꯂꯦꯖ 1,195ꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯁꯔꯚꯦ ꯑꯃ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯁꯤꯡ ꯑꯗꯨꯗ ꯑꯥꯔꯠꯁ, ꯁꯥꯏꯟꯁ, ꯀꯃꯔꯁ, ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜꯒꯤ ꯀꯣꯔꯁꯁꯤꯡ ꯇꯥꯛꯄꯤ-ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯤꯌꯥꯝꯗ ꯀꯣꯂꯦꯖꯁꯤꯡꯒꯤ ꯐꯤꯚꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯁꯕꯖꯦꯛꯀꯤ ꯑꯣꯏꯅ ꯃꯀꯣꯛ ꯃꯊꯪ ꯂꯤꯁꯠ ꯑꯃꯁꯨ ꯁꯦꯝꯈꯤ꯫ ꯏꯁꯠ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯁꯥꯏꯟꯁ ꯀꯣꯂꯦꯖꯀꯤꯗ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟ, ꯕꯤꯕꯦꯀꯥꯅꯟꯗ ꯁꯦꯟꯇꯤꯅꯔꯤ ꯀꯣꯂꯦꯖꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯂꯩꯔꯦ꯫ ꯄꯠꯅꯥꯒꯤ ꯑꯅꯨꯒ꯭ꯔꯍ ꯅꯥꯔꯥꯌꯟ ꯀꯣꯂꯦꯖ, ꯄꯠꯅꯥꯒꯤ ꯄꯠꯅꯥ ꯋꯨꯃꯦꯟ ꯀꯣꯂꯦꯖ, ꯀꯣꯜꯀꯇꯥꯒꯤ JD ꯕꯤꯔꯂꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨꯡ ꯀꯣꯜꯀꯇꯥꯒꯤ ꯂꯦꯗꯤ ꯕ꯭ꯔꯕꯣꯟ ꯀꯣꯂꯦꯖꯅ ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ, ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕꯗ ꯂꯩꯔꯤ꯫ ꯋꯦꯁꯠ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕ SBK ꯑꯦꯟ ꯃꯤꯊꯤꯕꯥꯏ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ, ꯍꯥꯎꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯑꯃꯔꯨꯠꯕꯦꯟ ꯖꯤꯕꯅꯂꯥꯜ ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁ ꯑꯦꯟ ꯏꯀꯣꯅꯣꯃꯤꯛꯁ, ꯃꯨꯝꯕꯥꯏꯒꯤ ꯁꯦꯟꯠ ꯖꯦꯕꯤꯌꯔ ꯀꯣꯂꯦꯖ, ꯀꯤꯁꯟ ꯆꯥꯟꯗ ꯆꯂꯥꯔꯥꯝ ꯀꯣꯂꯦꯖ, ꯃꯨꯝꯕꯥꯏꯒꯤ ꯁꯣꯐꯤꯌꯥ ꯀꯣꯂꯦꯖ ꯐꯣꯔ ꯋꯨꯃꯦꯟ ꯑꯃꯁꯨꯡ ꯀꯂꯌꯥꯟꯗ ꯂꯩꯕ BK ꯕꯤꯔꯂꯥ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ, ꯁꯥꯏꯟꯁ ꯑꯦꯟ ꯀꯃꯔꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯣꯂꯦꯖꯁꯤꯡ ꯑꯣꯏꯔꯦ꯫ ꯅꯣꯔꯊ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯀꯣꯂꯦꯖ 5 ꯑꯗꯨꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯍꯤꯟꯗꯨ ꯀꯣꯂꯦꯖ, ꯃꯤꯔꯥꯟꯗꯥ ꯍꯥꯎꯁ, ꯍꯟꯁꯔꯥꯖ ꯀꯣꯂꯦꯖ, ꯀꯤꯔꯣꯔꯤꯃꯥꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯕꯦꯅꯛꯇꯦꯁ꯭ꯋꯔꯥ ꯀꯣꯂꯦꯖꯅꯤ꯫ ꯁꯥꯎꯊ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯣꯂꯦꯖꯁꯤꯡꯗꯤ ꯆꯦꯟꯅꯥꯏꯒꯤ ꯂꯣꯂꯣꯂꯥꯜ ꯀꯣꯂꯦꯖ, ꯃꯗ꯭ꯔꯥꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯂꯦꯖ, ꯕꯦꯡꯒꯂꯨꯔꯨ ꯁꯦꯟꯠ ꯖꯣꯁꯦꯐ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯆꯦꯟꯅꯥꯏꯒꯤ ꯁ꯭ꯇꯦꯂꯥ ꯃꯦꯔꯤ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁ ꯈ꯭ꯔꯥꯏꯁ꯭ꯠꯅꯤ ꯍꯥꯏꯔꯤ꯫